Matam amada kan thauramagi maming lairaba laibak Rome-da 3rd century gi matamda Lining Laison Dharma amadi religion gi matangda yamna tangdu laitadaba khatna chainaba laibak mara chettabagi thodok wathok kaya ama thoki maramdi matam asida Roman laibak ki mi ayamba Christianity onbagi thabak ase mathang sathare masigi thabak ase matam madugi akanba Roman emperor oiriba Claudius II natragana Claudius Gothicus haina su khangnariba emperor asina pamkide aduga mahaki akanba lengak aduna asumna mahaki laibakta Christianity onbagi thabak ase thingnaba kanna honaki adubu Christianity santokpagi thabak ase thingnaba hotnariba asigi mayokta matam aduda dharma santokpa nupa amasu leirame nupa adumakne Valentine Claudius II gi matam asida Roman manung amasung mapanda lan macha kaya ama sathabana Rome laibak yamna wana lan sing mayok nanaba honnakiba matamne asigumba lan gi matam asida Roman Empire gi lan mishing ayamba asokpanangne masimak Emperor Claudius II na mahaki lan mishing ase mapangal kanhandaba yade haiduna khalakpa matamne aduga lan mishing na mapangal sontharakpagi maram ase luhongduna yumban punsida khongdabanani haiduna mahakna khanki lan mishing na laibak ngakpada mabungning changdaba adusu luhonglabanina nupi amade angangi khanbana wakhalda langphang khanbanani haiduna ningthauna khanki maram aduna mahaki lan mishing ase khudak adudagi luhongba amade yumban pusida khongdaba thingki adugumba athingba asida mahaki lan mishing yamna nungai khide Emperor Claudius II gi athingba adugi mayokta Valentines kauba nupa aduna lan mishing gi apambagi matung inna luhongbagi thabak ase Christianity gi chatnabida church ta ceremonies kaya pangthoktuna matamdugi ningthaudubu khanghandana lona Saint Valentine na aronba mongda lan mishing gi apamba thunghanbi baga loinana luhongbagi thabak adu chatharame emotionally distressed oiraba lan mishing gi apamba thunghanbi ba amasung luhongbi bagi thabak asida lan mishing adugi anauba mapok ama pokpagum khanle amasung Valentine bo matam aduda lai gumna khanki adubu ningthau khanghandana tawriba thabak ase kuina chatte ningthaugi mana phaklangda theli haibadumakne Emperor Claudius II na Saint Valentine na tumina tawriba thabak thoram singadu khanglabada yamna sauramme maram aduna Saint Valentine da samon tawre khudakta Saint Valentine bo ningthaugi lanmi singna phaduna ningthaugi manakta purakle ningthaugi yathang matung inna sukna mamlaba lainunggi jail amada Saint Valentine thamjil Saint Valentine na jail da leiba matam adudasu mahakna chetna thajajaba Christianity sandokpa amadi jail da leiriba miyoi singda dharma gi lairi ki wapau santokpa lepkhide lainunggi jail aduda leiriba mising Saint Valentine na mangal pibagum thoki matam asidani lainunggi jail adugi jailer oiriba Asterius na Saint Valentine gi shakti adu khangladuna mahaki hek poksabi mamit udrabi machanupi bu puraktuna Saint Valentine gi ishor gi wapau hyba sandokpa adu tahalle jailer na Saint Valentine ase shakti leiba amadi yamna khangba haiba ishorna tharakpa mi amani haina khanki aduga mahaki mamit udrabi machanupi Julia bo Saint Valentine gi shakti aduna mamit soidana uba ngamgani haina chetna thajaki Saint Valentine na chahi nauribi Julia da Roman history amasung ishwar gi lyric singi wapau pabiduna tahale asum tawna mamit udrabi Julia na tapna sangsara se khangba hore mamit uramdaba adu uba horakle Thaudok asida jailer oriba Julia gi mapabung Asterius su Saint Valentine machanupi gi mamit uhanbibagi shakti da penjaraduna Valentine da mahaki punsi kathokladuna Saint Valentine na thajariba chatliba Christianity bu pamjaduna lauki lainunggi jail aduda tawriba thabak ase amukkasu Claudius II na taraduna yamna sauri khudak aduda Valentine bu mahaki manakta puraknaba yathang tawthare khudakta lanmi singna Valentine bu jail adudagi ningthaugi manakta puthorakle Emperor Claudius II na Valentine da aroiba oina mahaki lanmi sing luhong batoknaba ningthaugi yathang amadi warep aduda support tawnaba amasung mahaki Christianity gi dharma adu thadoknaba amasung sandokpa lepnaba haiki adubu Valentine na yamna ingna tapna ningthaugi wa adubu ayaba pikhide ningthaugi wagi mayokta lay Wayal thauda inde haiduna Valentine bu khudak aduda mangak kaktun hatna yathang pire
February 14 to 69 suba chahida Valentine bu Rome gi Flaminian Gate ki mapanda puthoraktuna Emperor Claudius II gi wayal matung inna mangakaktuna hate adubu Valentine bu hatringai hek mamang aduda Valentine na Julia da mahaki aroiba chithi ama ireduna Julia gi mapabung jailer oiriba Asterius da kuchunarame asumna Valentine bu ningthaugi wayal waref thauda gi mayokta lei haiduna mangakaktuna hatkhiba amasung Julia da iramba chithi adusu February 14 to 69 maktadane Thokiba thaudok asibu 496 AD chahida Pope Gelasiusna 14 February bu Saint Valentine da ikai khumna bu utpa oina official holiday oina laukthokuna Saint Valentine bu ningsingba haurakhi asumna Prithibi sinba thungna chahi khudingi 14 February Valentine Day haiduna khangnari